Aigi video sibu yengbiriba mayam pumnumangpu aina ahanba magtada ikopno na ikarkhumnaba utjaba kaloinana khurumjari ngasi asi 13 August Patriots Day aikhoi Kangleipak Manipur gina ima leibak ningbagi palan tauba numit asiga mari leinana aina mayangi mafamda saireng amatang khudol tamjage sayeng asi aina angang oiringaida habadi aigi high school life ta dum kharadi kizakre adubu video da sumaina thibasidi ngasi na ahanbane aduna karigumba asoyaran yaurasu mayam pumnamakna ngakpigani aigi sayrengi maming Mipairaba Thawaisingi Tengthakhol sayreng asibu ibibana aigi ipabung Ranbir Ningthouja he ima ningthibi sana leipak Manipur nang ginasay gol sida lepnay dana satliba thingamdraba matamta khongsatna kumja khudingi purak pagum purak lido nga sisu ningsing lubamikup khudingi thamoy kay na masak oy na pari na mom kaya na mitlu pirang piroy na thamoy da taksi sondo na sahi kumja khudingi ningsing palan tauriba August kitang tarahumdoy August kitang tarahumdoy ngasi ginamit sidani maitai ginamit takhiba laibak chaubi imana amuba charai hongkhiba mapari halak pangai khiba karam chauba British ki longnam nam thang na langgoi chan achumba bichar taudana laibak chaubi imagi lingjel khaba mapari ningthem yubras Tikendrajit ipu Thangal general bu Farsi sagai thakta pukhat khiba Farsi sagai thakta pukhat khiba he athauba imagi mapari athoiba ningthem yubras Tikendrajit ipu Thangal general nakhoi bu kadai da laibage imana kauriba se tadrabara halak khogaba amukta nakhoi gina pambom panggal tana haina humna ngakcharamba ima Manipur gi masaigol jingtam anida ngasi praloy gi matawgum chakhlakliba khaibung na bagi mairi se nakhoi gi liching makhada muthat hausi amukta imagi laman sing na ba imagi saktam kan na ba imagi laman sing na ba 1949 merger agreement angang bagulap amagida magkabo tampak tilam nung si maitai aikhoi gidi oiramba awada bulem na piramba tunggi poram yatlamba maitai wana basilamba tabu nunggi wari sina thamoy da khambi mai chuna khutta khulai paiduna palem gilaman singge khan narak mungsong marakta uramon khang na kraba maitai pokpi palem gi he mapari mamom pangan basa laklo na khoi halaklo thadok lamlo na khoi gi hingsagi masak oiraba sakti lairaba khulai si ngamlaroi maduna mutthad pa poirai lamdam sinna khambi maiwai na kraba mana dabali chingi khaibung na bagi mairi se mana dabali chingi khaibung na bagi mairi se ngasi aikhoi gi khunai sida ningai dun tungkhun taliba mapi mapasak laba panthau sak pai pankhoi palim sakpi ima khoi pangalaba ibung ipwasa iroi inau pumnamak karino ni nakhoi na yengliba ningai dun tumin leptuna ipam khambi mai haurasi phau ipam khambi mai haurasi phau sarai kisi kisillo khwangda khwangjet laksillo ahal angang khaktana nupi nupa khaidana chongthok masi ai khoi pumnamak ai khoi gi apun ba kholauna yade haiba khangan se divide rule policy loilam sasan giniti se mikha pon ba haitaba mipal tang ba pamdaba ai khoi gi ipa ipu singna kanagi sumapal tang dana chingmi tami khaidana amattoi na ngaklamba iramdamni ne Manipur adubu kadai ngasidi nongmai sindola tawkhiba merger agreement gi langlana punsin khiba numittagi sathung phithung laktabana kangkhong chairi ne lamdam se jingmi tami ani thok machi masi khudingda mairi thok na saktuna mangkhiga dauri ni lamdam se
ꯑꯩꯈꯣꯏ ꯚꯥꯕꯣꯛ ꯑꯣꯏꯒꯨꯝꯁꯤ ꯑꯈꯥꯡ ꯀꯟꯕ ꯁꯥꯒꯨꯝꯁꯤ ꯑꯩꯈꯣꯏꯅ ꯚꯥꯕꯣꯛ ꯑꯣꯏꯔꯤꯉꯩ ꯈꯥꯡꯐꯝ ꯊꯣꯛꯇꯕꯗ ꯈꯥꯡꯂꯤꯉꯩ ꯑꯩꯈꯣꯏꯒꯤ ꯄꯜꯂꯤ ꯂꯥꯛꯄꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯈꯤꯒꯅꯤꯅꯦ ꯃꯥꯡꯕꯗꯨ ꯑꯩꯈꯣꯏꯁꯨ ꯌꯥꯎꯈꯤꯒꯅꯤꯅꯦ ꯃꯥꯡꯕꯗꯨ ꯑꯔꯨꯕꯅ ꯃꯇꯥꯏꯗ ꯑꯅꯩꯕꯅ ꯃꯌꯥꯏꯗ ꯂꯥꯟꯖꯗ꯭ꯔꯕ ꯀꯌꯥꯒꯤ ꯊꯃꯣꯏ ꯁꯣꯛꯂꯕ ꯊꯋꯥꯏꯁꯤꯡꯅ ꯉꯝꯈꯩꯒꯤ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯏꯃꯥꯕꯨ ꯀꯟꯁꯤ ꯍꯥꯏꯗꯨꯅ ꯈꯨꯂꯥꯝ ꯇꯣꯏꯅ ꯂꯥꯎꯔꯤꯕ ꯇꯥꯗ꯭ꯔꯕꯔꯅꯤ ꯅꯈꯣꯏꯕꯨ ꯇꯥꯅ ꯇꯥꯅ ꯉꯁꯤ ꯐꯥꯎ ꯇꯥꯗ꯭ꯔꯕꯔꯅꯤ ꯅꯈꯣꯏꯕు ꯇꯥꯅ ꯇꯥꯅ ꯉꯁꯤ ꯐꯥꯎ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯂꯁꯤ ꯇꯨꯡꯒꯤ ミꯔꯣꯜ ꯀꯟꯅꯕ ꯏꯃꯥꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯇꯨꯡꯒꯤ ꯄꯣꯔꯝ ꯌꯥꯠꯂꯁꯤ ꯑꯃꯠꯇ ꯑꯣꯏꯕ ꯂꯤꯆꯤꯡꯗ ꯅꯤꯡꯁꯤꯡꯂꯁꯤ ꯑꯃꯨꯛꯇꯪ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯀꯌꯥꯅ ꯏꯔꯝꯗꯝ ꯀꯟꯕꯒꯤ ꯅꯃꯥꯗ ꯅꯤꯡꯇꯝ ꯉꯥꯛꯄꯒꯤ ꯃꯔꯨꯝꯗ ꯄꯨꯟꯁꯤꯕꯨ ꯀꯔꯦꯝꯅꯔꯤꯕ ꯊꯋꯥꯏꯕꯨ ꯁꯥꯟꯅꯄꯣꯠ ꯑꯣꯏꯔꯤꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯛꯇꯤꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯅ ꯊꯧꯁꯥꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯕ ꯃꯤꯀꯨꯞꯁꯦ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯔꯤꯕ ꯃꯩꯔꯥꯟꯕꯤꯒꯤ ꯃꯇꯧꯒꯨꯝ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯅꯤ ꯆꯥꯛꯂꯤꯕ ꯃꯩꯔꯤꯂꯛꯁꯤꯗ ꯀꯥꯡꯈꯨꯜ ꯇꯨꯝꯅ ꯃꯨꯠꯈ꯭ꯔꯅꯤ ꯃꯂꯦꯝ ꯐꯝꯕꯥꯛ ꯊꯛꯇꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯦ ꯊꯦꯡꯛ ꯌꯨ